ngasi thoromasi damak once again amohana James Sagu jamna taramnuk chari live quiz thoromasi damak ngasi season azariba number 9077222001 ngasi han bo wahang se second kun phawgi manung do khumbiro mayamna second kun phawgi manung do khumbirakpa hari bo wahang ase madugi fastest studani akoina call togjarka doriba se the first national wrestling championship ki asida 13 January 1992 da Manipur gi maitai macha ma khangna hariba silauki hariba maitai macha sigi maming haibiu amutang niksing jage 13 January 1992 da the first national wrestling champion maitai macha ma khangna lauki hariba maitai macha du gi maming haibiu Last countdown, another 2 seconds. Okay. Mioi kuntra ga mari manga gi mathakte SMS se lakre adubu hauji phawda leiri se hangjaki bo hangsi gi pakum chumna pibirak pa mata leitri. So maning de yaubra haibudam tanga check tokjaki ge lupa lising amani ngasi gi case thamjari ba wrestling ge haibane aduna wrestling ge haraga meri ko mai bi reisi khwang akpani si jo mana pibadi dum yare maram di wrestling haibsiga meri ko ngodi so difference yamna kenakre aduna thawai yauna haibirak libasing da wrestling in 1992 da the first national wrestling champion gi Hizam Roben Singh yamna lubo hang ama hangkrabani na khwai dagi live ohang ama hangjage how many points are required to win a game of badminton Badminton की game से थोइने नंबर की तमकता points कया दरकार लेबगे your time start now hauzik ngasi gi ahan ba hangjaki bo hangsida how many points are required to win a game of badminton ki game ase thoine number ki tama point kaya darkar leibage haibase guess the point the right answer is 21 ni lady basi aduna 21 ni haina haibirakpa ngasigi fastest khwaidagi han hana thabirakpa mio adu do call toksage hariba mio adu wahang manga hangjara matung wahang manga se khumbang amlagadi lupa lising manga sigi adum pitokjare adu thorom se live oibani number ta apan ba leibasina hai tariko technical sigum ba leibasigi da moto so me angak pigani aduga Hello, Rohan Oibirabra. Mani sir. Rohan class kya kabirage? Sir, 12 thagre. 12 thagre. Rohan jam nungai. Rohan the call tawno bhona bata do koi matam je message se hai tare hoji 400 something khara phangre. Adu matam helaga so dum thaja laktana leibadagi koi thorom sida apan ba oire adu bo anyway adu so ahan bo hang adom da hangjage. Oh sir. Laibok yeminasi ngasi adom da lupa listing ama pithok na bagi koi sem sa leirabani. aduna wahang ase adongi da hangjari akoina SMS ki program sida akoina yamna toina wahang khara hangjai akoina hangjari bo wahang sing ase SMS ki program si yaw ba miyo sing do khudong chawa pijai hangjari bo wahang si so yamana madu dige ambaloi lakani so ahan badongi da mut wahang hangkhra bo wahang ni when was the Indo-China war fought karamba matam da Indo-China war se karamba sok karamba chahi da thokki bage chahi sok to haibiyo your time start now 1969 amutanga chance bijage 1969 sir according to the akoi lejari basida di record to 1960 ga 2 ko Indo-China war fought 1962 so masini lady say do Rohan we are very sorry masi lucky ni akoina khalak do wahang manga se khumbangam baduni if manga ngamdraga so akoina horen thangna bada wahang ahum or mari se khumbangam agadi madugi khudong chabado akoina pijaraka dorimni so Rohan gi mathang da leiba amada mo lakcharage hojikti makha SMS so laktrabani na phone पाइबदसु नुंगाइजरे
Mathangi. Hello. Tazay. Isagi minga mo delay from Haibio. Ay iming Sanatoy sa Holsem. Kari lamdagino. Kuchiwari. Uchiwadagi, yes. Uchiwadagi Sanatoy, thank you so much for sida koi thorom sida join to bi basigi damok to ko. Irai lai bo hang aktani khoina adi SMS amadi quiz ki program sida akhoni yamna hang khrabo hang aktani hajari bo ko. Hangi se akhona hana hang khrabo aktani. Aduga SMS amadi quiz ki program si saruk yamna yabi ba mi singni am khudong chabu phangani na khali. So ahan ba dongi first question. Who is the author of the famous novel, The Bansi Code? Bansi Code haribasi novel sigi author si kanano maming haibiu. Your time start now. Sir, Bansi Code. Yes, The Bansi Code. Bansi Code. The Bansi Code. Hello. Sanatoy khangbidre. Wangsi Hello. The Bansi Code haibani. So times also matamji hen gre Sanatoy. The Bansi Code chimaming am leraba dugumba novel amani miyamne hen khangne The Bansi Code sigi author si kanano haina hangjabani. Ado so minutes second only tara khatani pijai se manga khatani adu tara phabu yokre adom da adu yeminasi ngasi su kana amta leiroi doribra adu matamna di kana su ngai bide jar loisele so mathangi mioi amada muk chatsage karim to ninghana biganu Sanathoi loinana Rohen mamang da saru gabiramba thorom si lai bojabani na maraki gap adu ga kai kai lebasina hena nungai tabu khudong cha da badi or be ai hello ming amadi from haibiu Hello. hello ming amta haibiu bias class kya karge 9. class 9 adudi wahang chi akhoi diamond gi leriba quiz amadi sms ke thorom chibu tabi bro Tai. okay adudi class 9 orabani wahang chi khara mukten chinjarage haidi khara lu da ba hai tare ni ko wahang adongi damta leijare who wrote Romeo and Juliet Romeo and Juliet kanane ibno Romeo and Juliet kanane ibno my god Britannica. no it's William Shakespeare still irai lai bawani class 9 or so William Shakespeare sidi khangwe yabani adum irai lai na hai tare so khangbiro sidi ki ko class 9 ka ba oiraga su aduga mathangi amada mu call tawjige matam di am hele aduna koi gi ngasai gi kanogi matam da su ya ki dramni na hai tare so mio ani khak yenga asigi thorom se loisin jage चले जब तू लटक लटक लौंडों के दिल पटक पटक हंसी जाए अटक अटक आता माझी सब hello Hello. ming haibiu Antisan. anyway Antison thank you so much for being the part of this program so adongi damuk to hangjarage class kya kabirage 9. class 9 okay adongi ahan mo hang the first animal to go into space orbit karamba animal no space orbit ta chatkiba sa do maming kari gawi karamba sa makal no Dog. yes the dog is correct but the name of dog hui dugi maming khangbi bra khangde yes or no please No. no oh Laika the name of the dog is Laika but ai wahang se chum hanjage class 9 have ni na dog ai badu di chume adu madi chum bani na so ani suba adongi damukta wahang thamjari name the world fastest animal yamna young ba animal malem se khwai di young ba animal dugi maming kari no habiu Kita. yes cheetah wahang ahum khatang aire ahum ji chumagadi yam nungai ga doribani ado koine SMS amadi quiz ki thorom haidana ningthokaba numit sagol se numit amadi thangja numit sandok ni ba thorom sida
यामना तोइना हंगजब वहां ngakta ne akoina hangjari se atop thoina wahang yaude thorom asida yamna toina saru yabiba mi singda khudong chaba pijabani so maroina satra singi dama aduga mathangi wahang ahum suba adongi damak tamung leijare ahum suba wahang adudi which festival is regarded as the most beautiful and the biggest festival of Hindus celebrated with light and lamp haibadi yes aina manipuri da hantoke toringe da khumjalakpana hangre so thank you mathangi amuk haijarake wahang question number 4 adonge damado wahang mari suba hangjari what is the playing area of boxing call what is the playing area of boxing call boxing gi playing area se kari ni haina maming kaubage football gi da tongana lei Ring. yes ring hainei akoi gi boxing gi akoi funabagi mai keno si jaga se football gi mai tongana lei no ko so sahi ga amadi class ka chana na hangjabo hangaktani question mari chumme hoji fawda so manga subo hang adong gi dama hangjari manga subo hang gi dama sem sabiu who invented the telephone your time start now Alexander Graham Bell. yes Alexander Graham Bell thank you so much yam pele ngasi gi wang se dom hangjaba hai tare ado adong gi di lupa lising amadi phangani lising ama phangaga su wang amani danga yamna game oina hai tare amtang hangjage Olympic games are held after every 4 years. yes 4 years so thank you sigi wahang sigi damakta haire aduga amutanga khangbre yenge aina karigum wahang ama hange torome aina kitang angang oimalen aina hangi daba haitare name the world first cashless country cashless ki country oiba malem sigi khwadi ahan ba lebak to country du karam bano maming khangbi bra khangdre No, hungry. Sweden ko masima okoi haijagrabani cashless ase hojik okoi hojik tonari sini cashless ki thabak ngakta ni hojik saukhalakpagi aduna cashless ki country se koi gi first world gi cashless country is Sweden so yam nuwaijare so thank you so much ngasi gi thorom sigi damak edition lopali sing amagi case fangjare baduga ngasi gi pibiri basi aikoi gi ngasai haijaki ba thobal dagi hijam Robin hariba miyosina donor oibibani program si masigi di matang solution jage sanduk cheriba program si matang da dongi thamoi de kari phawi bage aikoi da feedback amati comment pibiu aduga thorom si mapung phanbi basigi damakta thank you so much amaka namya punamaktu ngasigi live quiz solution bagi ayabda lugjari punamako amkana khurum jari